Arambai News Guwahati da Manipuri Pao tabiriba singbo ihan hanu maktada chingangbam Susirani na khurumjari hojing asi samlapa mariba Pao sing lobirase ngasi Raizor Dolna Dispur BJP lenga ki mathakda achowa maral ama sirakre jail da lariba party asigi president Akhil Gogoi bu jail manungda hat na ba hotnai launam saro tawduna mahakpu thadok tribani hat ke haina fawba ki heli haibagi ahakpa maral sirakre asida sunatana Akhil Gogoi da oiza oithak uttuna themnanaba hotnai adubu Akhil Gogoi na yadabadagi jail dagi mahakpu thadoraktabani haina party asigi luchingba Bhasko di Saikiana BJP lenga ki mathakta achoba maral sirakre Barak Museum and Library Bon Tarapur Kasar Asamna Jain Manipur Dance Academy Imphal ga khusam naduna Tradition of Lai Harauba Dance haiba hiramasida chatharakiba numit 15 gi workshop lotion bagi thoram lagliba February gi tang 15 da museum asigi auditorium da pangthoklagani Guru P Dhanajit Singh amasung Guru Rajkumar Surajit anina workshop asigi guru oina chatharakibani lotion bagi thoram asiga loinana aphongba mifam amadi inat ki thoram amasu yaugani hairi Manipur sex ratio hengatnaba lengakna thorang khaya paikhalakli mirolabi nupi singda ultrasound loduna puknungda lariba angang adubu nupani nupini khangdoklaga nupi oiragana angang yeithabagi thong chathaba thingnanabagi damak lengakna sub committee ama semle haina ngasi Manipur gi CM N Birena assembly da lauthokhi Thoubal district ki Hairok part to the Laiba Hidang Mayum Radharani Sarmabu World NRI Social and Cultural Association gi Notice Core Mahila of India gi President oina khalakre Namo Sandesh Bharat ki midyang wakhada malem da Hinduism lining bu kannanaba amasung chokhatnaba chathariba khongjangda mahakna lawriba thokdang bu sakhangladuna phamasi pirakhibane H Radharani mayamna Rani Sharma haina khangnaba masak narabi saisakpi amasune Rajya Sabha ki MP Suriba Manipur gi ningthau Laisemba Sana Zawbana ngarang India gi currency note ta Manipuri loan Maithai mek happinaba wafam parliament ta pukhatkre Manipuri loan asi English maga chamapan marfutarani thoigi August kunda Sangvidhan gi nipan suba schedule da chanki numit amata da chanminakiba Konkani amasung Nepali loan ani asidi India gi currency note ta yaukre adubu Manipuri di yaude haina MP asina house ta thamki All Manipur recognized private schools singi pre-board examination March Nipan dagi Taramapan Fauba Pangthuklagani. Ngasi Manipur Press Club ta pangthukiba paugi mipam amada exam asigi manungda kanagumba amatana ban natraga blockade na chingba tawbidana All Manipur recognized private school welfare association gi secretary oriba W Surjit na haizarakre. Nongpo Kaithal Manbi Manaki Laikhongda PMGSY gi Makhada Sagaliba RCC Bridge Sabda Yauba Sinmi Ahum kidnap Tokibadu Ngasi Imphal East ki SP P Jogesh Chandra Naluchingduna Operation Chathabadagi Take the Kaidana Rescue Torokibaga Loidana Makoi Ahumak Imung Manungi Miyoi Singda Kusinakre Panbay ay sinmi ahumasi haukiba February gitang tareta Kuki militant ni Chingnaba Kulai Paibasingna kidnap Togduna Pukibane Technopal district ki manung chana Chamol village manakta laiba BRTF ki personnel ahum ngarang ayuk mangkhibadu gariga konana lokhada ontharambadagi asi bhakchang oina phangkhre 407 tata amada Imphal gi dama khongsan kiba makoi ahum asi ngarang numidang athengba fawba kadai da leibage haiba pau phangdana leirakhibane more lambi gi sinam amasung tarau gi marakta lokhada onthaduna leiramkhibane All India Football Federation AIFF na lagliba AFC Women Asia Cup Inglisingani kunithoi gi mangoina na preparatory international friendly match ki damak Manipur gi nupi footballer nipan khalakre Senior Women's National Football Team gi saruga moigadoriba sanaroi sing asna lagliba February gi tang 13 dagi February gi kunmari fawba Turkey gi Alanya da achoba team kya gi mayakta friendly match sing sanagani Manipur gi khalakhibi nupi footballer nipan adudi L Asalata Devi captain W Lingthoingambi defender NG Sweetie Devi defender Dangmai Grace striker forward M Lingthoingambi Devi goalkeeper H Daya Devi striker forward S Ranjana Chanu defender amasung TH Kritina Devi ni Mahakna defender ni asida sunadana Manipur gi L Chauba Devi su assistant coach oina khalakre Panbayai tournament asida saruk yananabagi damak lebagasigi mafam kayadagi punna sanaroi kun AIFF na khanki
Lagliba February 18 kun amasung kulhumdoida mathangsitna Ukraine, Russia amadi Serbia gi mayokta Indiana match ahum sanagani. Indian Railways na awang nungpuk state singi konung sahar sing railway connection taunanabagi changsilakpa khongjanggi saruk amoina English singani kunma thoi kunithoi gi budget ta lengakna Mizoram da Vairavi Sairang project ki oina lupa crore lising ama khaidoktuna pirakre. Project asi English singani kulhumdoi gi March ki manung da loishinaba railway ministry na thorang tauri. Assam ngamkhai da lairiba Vairavi dagi Sairang yobgi manung asida station ahum haibadi Hortoki Kawanpui amadi Mual Khang leigani. Panbayai, Hariba Sairang Station asidagi Mizoram gi konung sahar Aizol yamnamak naknare. Project asigi asang basi kilometer yankai mathoi dasmik ahum nipane. Project asida achoba thong yankai mari amasong apikpa thong marfutaret yasagane. Loinana punna chorakna meter lising tarani thoiga chatruk kuntramapan dasmik ani sinogi sangba surung hutpagisu mathau tagani hairi. Naga isugi matang the Government of India amsong Naga group singi marakta wari sanaba loishilakle haina Nagaland gi Governor R.N. Ravi ngasi haikre. Hojik fawda mathang wari sanarakpa sidagi phanglakpa point sing aduda yumfam oiraga final solution ama yamna thunamak purakpagi mathau tai haina Governor asina makha taki. Mamang chahigi February 15 da yetnaba yaudana lawkiba point 8 ki resolution adu lawkhatpana Naga political issue asigi solution puraknabagi amata ngairaba lambini hainasu Nagaland gi Governor Ravina lauthokhi. Uttar Pradesh ki cantonment area gi manung chana laiba inter college amagi phaglang segaiba classroom amagi manungda saru polang ama lairamba thingnakhre. India da COVID pandemic nauringai lengakna inter college asi shelter home oina onthoki amasung masida lairaba mayumakai leijadraba amade soinairaba mioising leihennabagi sizinakhi. Hariba ariba classroom sing asida class taude saru polang asi COVID matamgi oiramgani haina college asigi principal na phongdorakhi. India da air travel gi mamal hengalagane lengakna aeroplane bhara chada kuntra hengatkre. Minute chamaga marfudagina chani taragi flight ta hojik lariba bharagi upper price brand ase lupa lising taranipan ga chatrukne adubo anoba thorang asigi makhada chada kuntra hengatuna lupa lising kunmari ga chani oiragane haibadi lupa lising manga ga chatruk hengatkre nakalamaromda khwaidagi atenba lambi dana chada tara hengatkani haibadi lupa chani hengatkani. Sajiki wathokta chenabadagi convict koiduna jail da lariba hanagi Bihar gi CM Lalu Prasad Yadav ki bail gi matangda mathangi hearing February 18 da tauragane. Panbayai Lalu gi bail gi matangda ngasi Jharkhand High Court na hearing chathaki. Ngasi gi hearing asida Supreme Court ki senior advocate Kapil Sibal na Lalu Prasad Yadav ki maikaidagi lepki. Marfudara humdoi suba Oscar Award kidamak live action short film category gi makhada shortlist taukiba top 10 films singi manungda short film Bittusu yaurakre. Indian filmmaker Shreya amasung Karishma De Dubena mathangsitna film asigi producer amasung director oiri. British television channel BBC World News China da sandokpa thingkre haina National Radio and Television Administration ngasi lauthorakre. British media regulator na Chinese state television gi broadcast license kakhat khibadagi reaction asi lakhibane. Myanmar gi mandle da lariba maitai singna ngasi military coup gi mayokta chathakiba protest ta saruk yakre. Ngasi asi lebag asi da Union Day gi Humbudra Mari Suba Chahi gi thoramne. Thoramasi ga loina na pangthokiba wakat khongjang asi da saruk yakhiba Myanmar gi maitai singna aikoi military dictatorship pamde democracy pame aikoi gi luchingba Aung San Suu Kyi bu thadokpiu haiba kholaw si laroduna manle gi lambi lamjaw singda chatkhi. Aroiba ngasi gi tentakpa maroiba pau khara. Ngasi India da COVID ki anoba positive case Lising nipan ga chamaga humbudra taruk phangkre. Asumna India da hojik phawda COVID ki apunba nabagi masing croramaga lakh nipan lising marfu taruk chatruk yaukre. Hojik laying libagi masing na lagamaga lising kuntram doi chamaga kunipane apunba laiki dabagi masing lagamaga lising yankai manga chaunga ga tara tarukne. Ngasi gyoina India da hojik phawda COVID anaba mioi kuntrama thoi laikidre. Lebagasi Prime Minister Narendra Modi amukasu Assam da lakadori sila patharam sung majuli gi miyam gi mifamda saruk yagane.
कांग्रेस की असम बचाओ मिशन हैबदी असम कंसी मिशन बद्दद्वादगी ngasi हौख्रे NRC asi अचौब पॉलिटिकल गेम नि हाइना हानगी चीफ जस्टिस ऑफ इंडिया असम मचा रंजन गोगोइना हाइख्रे असम युगी मथक थमलंबा अहेनब टैक्स चाद कुनमंगा हंथरगनी अमदी ngasi नुमिदांगदगी पेट्रोल अमसुंग डीजल की ममलदा लुपा मंगा हंथरगनी हाइना असम कैबिनेट न लाउथोख्रे असम की चथरीब असेंबली मिफम हयेंगदी अनोब भवन फमलगनी असम की कार्बी आंगलोंग की हेडक्वार्टर डिफुदा बेंगोली लोंदा होर्डिंग थेलंबदगी वाथोक ओइरख्रे तराहुमदोई सुबह नागालैंड असेंबली की चयोलम चुपना चथगदब बजेट सेशन सुवरिबा तरेत सुबह सेशन ngasi हौख्रे कोलकाता आइजोल कोलकाता सेक्टर दा एयर इंडिया की ऑपरेशन अमुक हौख्रे राज्य सभा की मिफम मार्च 9 फाउबा येथोख्रे चीफ इलेक्शन कमिश्नर सुनील अरोराना पुदुचेरी अमसुंग तमिलनाडु की असेंबली मिखलसिंग अमुक्तदा पुन्ना पांगथोकनी लाउथोख्रे TMC दगी चेंथोकनरकपा लेप लेट्री राज्य सभा की MP दिनेश त्रिवेदी ngasi MP की फम थादोख्रे BJP दा चंगदब यारी हंदकी इंडिया की बजेट असी लॉन्ग टर्म रिवाइवल गिदमक्तनी मसी लाइरब सिंगी बजेटनी दामाद सिंगी हाबदी मयानुपा सिंगी दमक नत्ते हाइना फाइनेंस मंत्री निर्मला सीतारमन हाइख्रे अमदी प्राइवेट पार्टी सिंगना सेंबा सैटेलाइट सिंग इसरोना टेस्ट तौबा हौख्रे ngasi gana dia Arambai News Guwahati da Manipuri Pao sandok chaba matang sa loisin jabaga loinana tabiri basingbo amka suhanna khurumjari